Pauche de Yumpam Uiba Maruiba Pau Kharab de Taujari. Accident Leikannarkkhiba ama Leikhidre. Haukiba February anigi numitang pung 3 minute kun mangarum tabada Khongfam Police Station ki manung chanba Samram lamkhai de thokiba lampi ki khudong thiba thagdok amadagi soktuna Rajmati City da Leikannarkkhibi nupi ama ngarang Leikhidre. Police tagi phangba pau gi mathung inda Leikhidraba nupi adugi maming ningthaujam Romita Devi Chahi Yankai. Mapuraiba Brojesur kawi Samram makhalikai dagine. Haukiba February anigi numitang pung 3 minute kun mangarum taba matamda Leikhidrabi Romitaga Mahaki Mapuruiba punna Honda aknba Amen 01 U 3105 ta tonglaga Wangjinglum dagi Khongfam tamna lakpada mayuknaba maiketi thorukpa bolero Amen 01 AZ 1495 amana thombadagi soktuna numit adudagi Rajmati City da layengduna lereklaba matung ngarang nomaijing numit Leikhidabane Asiba hakchang adu James da postmortem examination tawrapa matung imung manung ki biusingda khusinarakhre aire Fadok adugi patangda police na case amasu lokalaga generate Garising fagtkhre pre Manipur da haukiba pung kunmarigi manungda kaksing dagi Mioi amakhak nauna COVID-19 positive oirakre mahak sizada test tawbada positive oire haiba khanglakibane hariba pung kunmari asigi manungda Mioi taraga homda discharge tawkhre makhui adugi manungda Mioi maride home isolation tawduna lerakhibasingne COVID control room ki report asigi matung ina pung kunmari asigi Mioi amata laichat asina senkhiba leitre Apun positive oikiba migi masing lising kun gamapan cari umdraga mari sukre. Aduga discharge taukiba migi masing da lising kun ganipan cari pan umdraga matui sukre. Active case da Mioi contract lairi pagalak bagi sang jada marfudaran ipan dasmik tarup kani yaure haire. National Highway 102 gi Wangjing Kathian da Heroin Brown Sugar drugsing pothok posin taure haibagi agangna bapau ama phanglaba matungda Thobal Commando gi Inspector Tikendra midai da lusing bat team amara Thobal Police ki Women Police Personnel sing jauna Thobal gi ASP LO Laksa Sarmana SB Dr. Ibo Masaki Miyang Makada Wangjing Hairok Paunariba Crossing Manakta Ngasi Nungtin Pung Ani Minute Nipu Mangarum Tabada Azad Awoksing Check Taukibada Drug Company Atay Palum Kaya Pakat Pangamkre Hanbo in Ngasi Nungtil Pung Omrom Tabada Yamna Ching Naningai Webamongda Dark Grey Matsuki Car Amba Infaldagi Khongfam Tamna Lakbada Paduna Check Tauke Haribakar adudagi Yamlaba Heroin number 4 ni chingnaba polam sing amadi lupa lising humpuga mari chani jangkai ga konnana car aduda tolak music phagat pangamki aire car aduda jaruk liba music de MD Shahrukh Khan Chahi kun ga mari apokpa Zakir Hussain laifamna lilong aureibi sampru khong wahingbab jiten Chahi ni phuga maga apokpa Leikhidraba modu mangkol laifamna sangmaijin mamang lekai Wahingbam ongbi soba Chahi kuntraga taret mapuraba jiten laifam sangmaijin mamang lekai amati nemlaichong haukip Chahi kuntra mapuroiba jangkhopo haukip laifam na more ward number 9 dagini haire kar adu makhatana thibu humbagi tabak tawbada sapon kep taraga mathoide heroin number 4 ni chingnaba polam sing adu yawramkhibane masiga loina da lupal lising humpuga mari chani yangkhaisu yawrongke bakoidagi mobile phone homsu phagat pangamke makhatana Nemlaichong haukip na haidorappadagi heroin number 4 ni chingnaba sapon kep tara amasu MD Shahrukh Khan ki jumdagi phagat pangamke sapon kep kunmathoi aduda jawromba heroin number 4 asi punna gram chani marfutra mangane masiga loina da dark grey masuki Hendo Civic in Betek registered number na aman 06 LA 7253 su phagat pangamke phagalaba music adu mobile phone gari heroin amadi sel sing adu konnana Thobal Police Station da Makataba ING Web Tabak Leikannarkkhiba Khongfam Aire Says work strike numit tarit ni Chtthakhre College Ojasing Solidarity Utkre Amakta Manipur College Teachers Association Amaktagi says work strike ngasi numit tarit ni Chtthakhre College gi Ojasing Solidarity Utkre ana Amaktagi zerol na aire zerol sina hai ngasi Amaktagi president using tax team na college sing da visit chatuna says work strike asiga mari lainana unit college gi Ojasing ka interaction pangthoke Ojasing gi mai kai su thabak Leppagi Khongjangasi masama-sama ki thoptang ni khana saruk yaramkhibaga loinana solidarity utke tari suba UGC pe ki appropriate equitable order amalenga na thokpi dabagi pendaba amati nungnang ba phongdok naki aire Garising Leppagi Khongfam Louragani Hauzik Thaugi Mamal asi Leppa Leite Henkatun diesel gi mabal lupa marfuga mangat lankre aduba diesel gi mabal lupa yangkai humdo piring hita loba gari barat logadabani aina pau che singda ablagle ngasi su pau che amada passenger baragi matang da ablagle ba asina
gari ki miyoising da passenger ki bhab tanadaba amak waire maram asina transport department amadi mari leinaba authority na athoba matam ga chanaba order ama thopiyu madu natrabadi passenger service tawba Garising khanghodana Leppagi Khongfam Louragani haina Maing Imphal Road Motor Transport Cooperative Society Limited ki secretary S Manglemban press tadurpa zero lamana aire atop pau amadana Hannagi French President Sarkozy Curruption ki charge da Chahi ahum Fadok pikhre Hannagi French President Nicolas Sarkozy na judge amada sel president maral kopina po khonaramba amasung mahaki maikaida misang changbina na pathawrang sing paikhalami aibam maral da ngasi judge sing na aroiba judgment ama piduna mahakpo Chahi ahum jail da lainana Fadok pikhre Haukiba kumja lising ani tarit tagi lising ani taragani thoi phawa France ki president oina leramba Sarkozy na di mahake matakta court na siriba maral sing adu janing da phangdokhiba ga loinana case adu ga mari lainana mahak aranba amata tawkhide aiba wapam phangdoke mahaki maranai oiba thabak thoram singda financial prosecutor singna ka henna thabak thong sinaduna mahakpo victim am ohen khibani aiba wapam phangdoke rajniti gi lampi tagi khongdarabasu conservative kena ngasi phawba ikai khumnari France ki anage president Sarkozy da court aduna ngasi takiba right adu janing drabade bathak tongba court appeal tawjaba janaba numit tari niki matamsu numit tarani gi matamsu pike matam asigi France ki itihas ta hana president oramba awang pathaki miyoising senja tumjaga mari leinana Fadok pikhip asi Sarkozy tharaka ani chore aire mahaki mamangda hana France ki president oramba Jacques Chirac su sapmana pamaranda court na Fadok piba leikrabane nongmai marakta Myanmar da miyam khongjang amuk changchenkhre Myanmar da security force na nongmai jik numita nongmai na kapada yamdrabda miyoi taragani pan sebagi pau leirabasu ningthau kapan numita Myanmar gi khwaidi ki sauba city Yangon gi lampi sinda apukhanda thoraktona tha amagi mamangta military na namtuna government paisin kibaki mayukta khongjang changchinba miyoi singda police na tear gas kapkhre Yangon da khongjang changchin kibasing aduna makhoi gi hek punpham ledan center sithekta punnaba khonabada makhoibu police na koitan tanakhe yam adu maikai kya da masoi takhi amasung tear gas ki chaina anthanaba mamai chamthokna phonakhe lebak kasigi konung nepitu da pham lauthokrabi lebak kasigi lusingbi ong sanchu chi ningthauka numita video conference ki mating da court ki mamang da lepki aina independent Myanmar now online news agency na aike lebak irang thoknaba inchili aidona national court ki section 505b ki makada mahaki matakta Maransi ki ana news agency na aike court ka ki bagi makhataba akupa marol khudaki oina phangdre suchi gi matakta anadagi maral ani leibak asigi mapandagi leiba register tawdaba waki toki paiba amasong Nobel coronavirus santorak bathingna miyam tinba athingba thamduna national disaster management logi makada order dhugai pasikhrabane Chahi humdramanga surabi suchi bo ahanbada military na nepido da leiba mahaki yumda phajalaga thamki adubo Maki National League for Democracy Party ki members sing maki leifam haujik aseng bakangdana leire mako maral leire aina la lauthokpa tarbadi maki matakta siri pamaran sing asina mak haujik government pariba lanmi officer kanguna Chahi amagi manung to pangthokani aina wasakaiba election da miri oiba yararoi February amada military na namduna government paisin khraba matung suchi gi government da sakti amuk hanna sinagadabani aina demand tawduna nomai numita Yangon da khongjang changsin ki bamyosing da Police na lumay kapada yamdrabda miyubang asiki ay natajanari. Nung mayjing numita Myanmar ki kanong pog thangba sarukta daway kaupa city masa amada. Police na lumay kapada sarak na miyubang asiki. Ning thawga pa numita city adugi lambisik misat pa mahausadagi ahantaki. Khongjang changchin basing na kangbu semlaga city adu phawraga satke. Maraga sida Chtthakhre All Kokta Youth Development Organization ki Special Task Force na Kokta Kuman Thongkhong dagi phagalakpa Yamlaba Zuliter Yankai Humpurong ngasi Kokta Bazar da mai thaduna mankhre Hiramasi Gamari Lainana Task Force ki General Secretary na phangdokibada state lenga ki akanba miyak makhada sangchiliba war on drug asi sawgatuna state asigi piyamna drug ki mayukta khongjang kaya sangchinduna lakle lamdam asidagi mahikaba nisa maru phangna muthananaba ki pandam da sangchiliba khongjang asida aikoi punamakna saruk jaduna nisadagi lapthokna lainanaba khonasi aike atopa pau amadana Enforcement Directorate na Maharashtra Minister ki Nupi Swafnali Khongfam Foreign Exchange Management Act kamari lainana Leipagi kasigi Enforcement Directorate na Khongfam case amada Maharashtra ki Minister Bishwajit Kadam ki loinabi Swafnali Chennai haidun ngasi Directorate asida Khongkhatuna aknba wahang-paohang Chtthakhre Swafnali asi Pune ki Karbarukwala Avinash Bosli ki masanupi de
mahakki apokpa Bosley gi mathakta Directorate asina lokhorkiba case amaga mari leinana swafna lipo ka khutna makatana thikat pa aukhebani aire mahak ngasi ayuk Mumbai da leiba Enforcement Directorate ki office da thonglaki aire Directorate asina swafna li apokpa Bosley gi mathakta money laundering case amaga mari leinana sahi asigi January thada Pune da leiba Bosley ki office amri mayum da red Chtthakhre Bosley na lam amalobaga mari leinana inakhiba deal amasong mafam adu da Bosley na development project sing paikatkiba kya aduga mari leinana Directorate asina investigation Chtthakhre aire aroiba content sing asigi maruiba pau khara asiba pau damjariba Manipur local news YouTube channel amadi Facebook page asidagi yengbir bupna bapathaga jari channel asina domda kanarabadi subscribe to video basina subscribe to video maloinana like and share to so kawi kun number po amukana thaga jari